ꯃꯤꯅ ꯃꯈꯣꯡ ꯂꯥꯛꯄꯤꯅꯤ ꯍꯥꯏꯕ ꯉꯥꯏꯗꯨꯁꯤꯅ ꯇꯟꯖꯈ꯭ꯔꯦꯗ ꯑꯩ 20 minutes later. ꯂꯩꯔꯝꯃꯅꯤ ꯁꯥꯎꯔꯝꯃꯅꯤ ꯐꯖꯅ ꯐꯣꯟ ꯇꯧꯗ꯭ꯔꯤꯕꯅꯤ ꯁꯥꯎꯔꯕ ꯁꯥꯎꯔ ꯂꯩꯔꯝꯃꯤꯁꯤꯗꯤ ꯑꯩ ꯉꯁꯥꯏꯗꯤ ꯉꯥꯏ ꯂꯩꯔꯤꯅꯦꯕ ꯀꯗꯥꯏ ꯆꯠꯂꯤꯕ ꯅꯪꯅ ꯉꯁꯥꯏꯗꯤ ꯂꯥꯛꯇꯣꯏꯅꯤ 이만하고 사람이 이만하고 사람을 건너르봐 그이노 하이시보 이만하비 하이보 그이노 나때라 뭐이 소 사이 락보다 사이 레라미에 너 탓나네 농아리보 그이노 항학번이 와니다 나 야만 누피 얌 로이네고 난 아얌 fonda 로이네디 ngasi ꯐꯪꯅꯔꯤꯕ 이만하고 가리 뿌락지게 그이노 가리도 타오 자호더래 아두기 콩을 나야다 아싸 이 콩 잡부 딸리 하다 그런 나등 콩 잡게 되게네 하이 랍지시다 저거 손다 손을 지시해 손을 그리 내려게 지시다 혼자니 고유시야 하자니가 거기다 사이즈 레스토랑에 사는 하이더니 아싸 아이디 카모 한 일라에 거다 이지 이잖아 이노 양 부르다 아주 내가 소개시에 하이도 내가 뒤에 양 파지 영화오에 하자. 고전은 들어. 남디니 나랑 남비로. 내가 남비로다. 이리 보고. 나이 뭐 되게 힘이 진짜 왜 힘들어. 남들이 너무 뭐 애기는 했게 봐. 내가 뭐 안 되니까. 나이 아이가. 네. 네. 나이 안 되지. 나 진짜 웃어. 애부시가 타면 뭐가 엄청 큰 옷이 봐. 강대원 신 빠지기 뭐 아이시가 뭐 어메 해봐. 강대 아이시는 뭐. 아씨, ngài tận nhớ cái đây vậy. Thôi đi à, thôi đâu mày là bỏ. Ngài bắt đầu quá cái này. Trong cái gì mà không làm thôi. Chứ là, coi dài dài. Cái cảnh mà mình được lụi được chứ bỏ. Lụi thì mình rất bè được. Chứ không? Thôi là. Không thôi gì. Cái lên chứ. Nang namin na usala na. Kay gino. Ay kanong kopya ba? Usala di ka. Hangdoro. Kainan ranang shimana kaino yam phaje kai deino rosti le hawdare rosti le ram yam phaje yam pa me ai dai mi da lagi yam phaje ai di pi je ko pelen dai ni to ni pi ra je ko The next day. kaino khang de da phone ne na tor ka da tor balance yaw de base balance ka ka po hai ga to ki de base oi da ha ngai doi na ai khang hai to ga to ri ni Hello. Kaino nang i-phone lag mga ramini. Kay daw rami ra ra. Nang i-phone lag mga na lay kung sa ramini. Phone no balance yaw dra ba dugi ni tawag to. Masay ni ba nang i-phone ngai rami se. Ko matang pai ko hoy ni ni nam lay ba. Ai matang ai ni hayo ne ai ro jumda phamam bade gi ne wai sna bade nungai ta ne ko hum hon ko mai ne kai no ai se ai tholok pa ya do wan di kai pi gi hai no surprise ya ba yang ini da do phari khang ba ai pa su tal to ko matam yore ba do ya ga ja hang ma thai ko ai khang la gi ko phota thai ba thai 1 hour later. itu phone do re hello khang da na ma da ne tok thal lu le bo lấy con nào chơi gì đó thật là có phong mà lên rồi nè
ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯄꯨꯡ ꯀꯌꯥꯗ ꯎꯅꯗꯣꯏꯅꯣ ꯍꯥꯏꯁꯦ ꯍꯣꯏ ꯍꯣꯏ ꯌꯥꯏ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯊꯝꯃꯦ The next day. ꯍꯣꯔꯦꯟꯗꯤ ꯚꯦꯂꯦꯟꯇꯥꯏꯟ ꯎꯅꯧꯈꯤꯒꯦ ꯏꯇꯨꯒ ꯑꯗꯒꯤ ꯑꯅꯧꯕ ꯑꯃ ꯈꯥꯏꯕꯗꯨꯒ ꯑꯃꯨꯛ ꯄꯤꯔꯝꯃꯒꯦ ꯃꯥꯏꯗꯨꯗ ꯃꯥꯒꯤ ꯒꯤꯐꯇꯣ ꯁꯖꯤꯕꯣ ꯂꯥꯛꯈꯤꯗ꯭ꯔꯦꯕꯣ ꯇꯥꯏꯃꯤꯡ ꯆꯥꯖꯧꯔꯕꯅꯦꯕꯁꯦ ꯏꯕꯣ ꯏꯒ ꯀꯔꯛꯇꯅ ꯂꯥꯛꯑꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯌꯦꯡꯉꯣ ꯍꯣꯏ ꯕꯖꯥꯔꯗ ꯇꯧꯔꯤꯅꯦ ꯅꯪ ꯆꯠꯁꯤꯂꯣ ꯍꯣꯏ ꯌꯥꯔꯦ ꯀꯩꯅꯣ ꯅꯪ ꯌꯧꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛꯐꯥꯎ ꯌꯧꯗ꯭ꯔꯦ ꯅꯥꯀꯟ ꯃꯐꯝ ꯐꯖꯕ ꯑꯃ ꯂꯩꯌꯦ ꯁꯤꯒ ꯀꯩꯅꯣ ꯑꯩ ꯃꯪꯉꯦ ꯍꯥꯏꯕ ꯑꯁ ꯃꯝꯃꯣꯍꯦ ꯅꯃꯤꯠ ꯀꯩꯝ ꯇꯧꯔꯣꯏꯅꯦ ꯏꯕꯦꯝꯃ ꯅꯪ ꯑꯩ ꯃꯦꯀꯞꯀ ꯂꯣꯏ ꯀꯣꯛ ꯇꯥꯔꯦ ꯍꯥꯏꯕ ꯍꯩꯁ ꯀꯣꯔꯦ ꯅꯪꯒꯤ ꯃꯦꯀꯞꯇꯨꯅ ꯍꯦꯟꯕ ꯅꯠꯇꯦ ꯍꯤꯟꯖꯥꯡꯗ ꯆꯠꯁꯤ ꯑꯩ ꯈꯨꯠꯇꯨ ꯌꯧꯗ꯭ꯔꯤꯕꯣ ꯀꯦ ꯈꯨꯐꯖꯅꯣ ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯂꯩꯁꯤꯕꯨ ꯐꯖꯩ ꯅꯠꯇ꯭ꯔꯥ ꯑꯗꯨꯗ ꯅꯝꯕꯤꯁꯜꯂꯨꯅꯦ ꯅꯪꯁꯨ ꯀꯩꯅꯣꯝ ꯄꯤꯒꯦꯕ ꯀꯩꯅꯣꯝ ꯄꯤꯒꯦ ꯍꯥꯏꯕ ꯀꯩꯅꯣꯝꯁꯤꯗꯤ ꯑꯁꯇꯅꯤꯍꯦ ꯁꯟꯗꯣꯛꯁꯦ ꯍꯣꯏ ꯇꯥꯒꯦ ꯇꯧꯏ ꯃꯤ ꯀꯩꯅꯣꯍꯦ ꯍꯥꯏꯕ ꯊꯦꯡꯛ ꯌꯨ ꯑꯗꯨꯅꯤꯗꯣ ꯑꯩ ꯑꯗꯨꯝ ꯀꯝꯃꯤꯈꯤ ꯍꯥꯏꯗꯣ ꯅꯪ ꯈꯪꯗ꯭ꯔꯣꯗꯣ ꯐꯔꯦ ꯑꯗꯣ ꯂꯩꯁꯦ ꯐꯖꯕ ꯑꯝꯇ ꯌꯦꯡꯁꯤꯅꯦ ꯂꯩꯕꯤꯗꯣꯏꯔꯣ ꯑꯩꯒꯤ ꯃꯄꯨ ꯂꯩꯇ꯭ꯔꯕꯗꯤ Five minutes later. ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯑꯃ ꯍꯥꯏꯒꯦ ꯅꯣꯡꯃꯗꯤꯁꯦ ꯑꯩ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗꯕ ꯌꯥꯏ ꯀꯩꯒꯤꯅꯣ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯊꯕꯛ ꯑꯗꯨꯅꯅꯤ ꯉꯁꯤꯁꯨ ꯊꯕꯛ ꯆꯤꯜꯂꯁꯨ ꯅꯪ ꯎꯅꯒꯅꯤ ꯍꯥꯏꯅ ꯊꯥꯗꯣꯛꯑꯝꯃꯒ ꯊꯕꯛꯇꯨ ꯂꯥꯛꯏꯅꯦꯕ ꯑꯗꯨꯗꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯈꯪꯉꯦꯀꯣ ꯑꯅꯤ ꯀꯣꯁꯃꯦꯇꯤꯛ ꯌꯥꯔ ꯈꯔ ꯂꯩꯕꯤꯔꯝꯃꯣ ꯀꯩ ꯂꯩꯅꯤꯡꯉꯤꯅꯣ ꯂꯥꯛꯑꯣ ꯆꯠꯂꯣ ꯀꯔꯤ ꯑꯣꯏꯅ ꯂꯩꯈ꯭ꯔꯁꯤꯔ ꯅꯣꯏ ꯑꯄꯥꯝꯕ ꯈꯜꯂꯣ ꯑꯗꯣ ꯀꯩꯀꯩꯅꯣ ꯂꯩꯒꯗꯕ ꯁꯥꯃꯨꯟ ꯄꯨꯟꯅꯕꯩꯁꯦ ꯌꯥꯝ ꯐꯖꯩ ꯁꯤ ꯂꯩꯕꯤꯔꯣ ꯑꯗꯨ ꯀꯌꯥꯅꯣ ꯁꯥꯃꯨꯟꯒꯤꯁꯦ ꯀꯌꯥꯅꯣ ꯂꯨꯄꯥ 35 ꯄꯤꯌꯦ 35 ꯌꯥꯝ ꯍꯣꯡꯉꯦ ꯌꯥꯝ ꯇꯪꯅꯩ ꯑꯃ ꯄꯦꯀꯤꯡ ꯇꯧꯔꯣ ꯑꯗꯨ ꯍꯣꯡꯕꯗ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯄꯪꯂꯩ ꯂꯩꯅꯕꯅꯤꯅ ꯃꯧꯅ ꯀꯗꯥꯏꯗ ꯁꯥꯏꯕꯤꯅ ꯀꯗꯥꯏꯗ ꯈꯨꯠꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯦ ꯍꯣꯏꯅꯦ ꯃꯧꯁꯨ ꯑꯗꯨꯝ ꯁꯝꯗꯦꯅꯦ ꯍꯧꯖꯤꯛꯇꯅꯦ ꯑꯩꯈꯣꯏꯁꯨꯅꯦ ꯁꯝꯁꯦ ꯁꯃꯥꯡꯗꯣ ꯑꯃ ꯂꯧꯔꯤꯅꯦ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯦ ꯏꯇꯩ ꯌꯥꯔꯅꯤ ꯂꯧꯔꯅꯤ ꯃꯁꯀꯔꯥ ꯁꯤꯗꯕꯨ ꯀꯌꯥ ꯄꯤꯒꯦ ꯏꯅꯦ ꯃꯁꯀꯔꯥꯗꯣ 50 ꯄꯤꯔꯦ 50ꯔꯣ ꯑꯁꯦꯡꯕꯔꯣ ꯃꯥꯅꯤ ꯇꯥꯔꯣꯏꯗ꯭ꯔꯣ ꯈꯤꯇꯪ ꯇꯥꯎꯗ ꯑꯗꯣ ꯇꯥꯕꯗꯤ ꯌꯥꯔꯣꯏꯌꯦ ꯐꯔꯦ ꯄꯤꯔꯣ ꯂꯧ ꯐꯔꯦ ꯑꯗꯣ ꯅꯪ ꯌꯨꯝ ꯆꯪꯍꯧꯔꯣꯀꯣ ꯑꯩꯁꯨ ꯃꯊꯛ ꯌꯥꯝ ꯂꯩꯌꯦ ꯆꯤꯜꯂꯦ ꯌꯨꯝ ꯆꯠꯂꯨ ꯐꯣꯟ ꯂꯣꯏꯔꯒ ꯑꯩ ꯐꯣꯟ ꯇꯧꯔꯛꯇꯣꯏꯅꯤ ꯍꯣꯏ ফꯔꯦ ꯑꯗꯨꯝ ꯆꯪꯉꯨꯀꯣ ꯍꯣꯏ ꯆꯪꯉꯦꯀꯣ বানাইয়া আমি ফোন করব হয় হয় The next day.
ꯅꯨꯄꯤꯗꯨꯕꯨ ꯃꯁꯛ ꯐꯖꯗꯣꯏꯔꯥ ꯐꯖꯔꯝꯗꯣꯏꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯤꯕꯨ ꯂꯥꯁꯇꯒ ꯊꯤꯔꯝꯃꯗꯤꯕꯣ ꯊꯃꯣꯏꯒ ꯄꯨꯡꯀꯥꯏ ꯀꯥꯏꯔꯅꯤ ꯅꯪꯒꯤ ꯁꯤ ꯃꯐꯝꯁꯤꯒ ꯅꯠꯇ꯭ꯔꯗꯤ ꯑꯇꯩ ꯃꯐꯝ ꯂꯩꯇ꯭ꯔꯣꯅꯦ ꯈꯨꯝ ꯌꯥꯝ ꯄꯦꯠ ꯆꯠꯂꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯌꯥꯔ ꯇꯧꯔꯤꯅꯦ ꯀꯩꯅꯣꯅꯤ ꯀꯩ ꯋꯥꯉꯥꯡꯅꯣ ꯁꯤꯕꯣ ꯂꯩꯕꯥꯛ ꯃꯇ ꯄꯦꯠꯄ ꯁꯤꯗ ꯂꯥꯛꯑꯣ ꯃꯇꯥꯡꯅ ꯌꯥꯗ ꯇꯧꯔꯤꯅꯦ ꯍꯥꯏꯕꯅꯤ ꯅꯪ ꯈꯪꯗ꯭ꯔꯅꯤ ꯅꯪ ꯑꯩꯁꯦ ꯃꯧꯅꯦꯅ ꯅꯪꯗꯤ ꯐꯖꯔꯝꯅꯤꯅ ꯆꯟꯗꯣꯟꯒ ꯅꯝꯃꯤ ꯏꯀꯥꯏꯔꯤꯔꯣ ꯅꯪꯗꯣ ꯀꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯤ ꯐꯖꯩ ꯍꯧꯖꯤꯛꯀ ꯑꯩꯗꯤ ꯊꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯁꯤꯗꯤꯡꯉꯁꯤ ꯌꯧꯅ ꯄꯦꯠ ꯂꯥꯎꯔꯦ ꯐꯖꯩꯀꯣ ꯌꯥꯗ ꯇꯧꯔꯤꯅꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯀꯅꯨ ꯏꯀꯥꯏꯌꯦꯕ ꯌꯦꯡꯒꯦꯁꯦ ꯅꯁꯛꯇꯨ ꯌꯦꯡꯒꯦꯁꯦ ꯆꯟꯗꯣꯟꯒ ꯅꯝꯃꯤꯀꯣ ꯌꯥꯗꯦ ꯏꯀꯥꯏꯔꯤ ꯅꯪꯒꯤꯗꯣ ꯁꯦꯕ ꯑꯩꯉꯣꯟꯗꯕꯨ ꯀꯔꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯁꯦ ꯑꯁꯤꯅꯦꯕ ꯁꯤ ꯖꯒꯥꯁꯤꯗ ꯅꯪ ꯀꯧꯔꯛꯏꯅꯦꯕ ꯅꯁꯛꯅ ꯅꯁꯛ ꯐꯖꯔꯤꯕ ꯑꯩꯒꯗꯤ ꯌꯧꯅ ꯐꯖꯈ꯭ꯔꯒ ꯁꯤ ꯂꯝꯕꯤꯁꯤꯒ ꯀꯧꯔꯛꯏꯅꯦꯕ ꯌꯥꯗ ꯇꯧꯔꯤꯅꯦ ꯀꯩꯗꯧꯔꯒꯦ ꯁꯤ ꯍꯟꯗꯛ ꯊꯣꯜꯂꯤꯅꯦꯕ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯁꯤ ꯌꯥꯗ꯭ꯔꯦꯅ ꯅꯪꯒꯤ ꯆꯟꯗꯣꯟꯗꯨꯒ ꯀꯅꯥꯅꯣ ꯀꯩꯅꯣ ꯗꯥꯁꯤꯕꯨ ꯐꯣꯟ ꯑꯝꯇ ꯄꯥꯏꯈꯠꯇꯦ ꯍꯥꯏꯕꯁꯤꯕꯨ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯆꯠꯈ꯭ꯔꯒ ꯁꯤꯕꯨ ꯍꯜꯂꯣ ꯀꯅꯥꯅꯣ ꯍꯜꯂꯣ ꯈꯪꯗꯦꯕꯣ ꯅꯣ ꯅꯝꯕꯔꯅꯤ ꯅꯈꯣ ꯀꯣꯟ ꯊꯝꯃꯒꯦ ꯀꯣꯟ ꯇꯧꯔꯛꯀꯦ ꯊꯝꯃꯣ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯈꯪꯗꯦꯕꯣ ꯅꯣ ꯅꯝꯕꯔꯅꯤꯕꯣ ꯅꯨꯄꯥꯅꯤ ꯑꯝꯇꯗꯤ ꯌꯦꯡꯒꯦ ꯅꯪꯗꯣ ꯌꯦꯡꯕ ꯌꯥꯔꯣꯏꯗ ꯑꯩ ꯐꯣꯟꯁꯦ ꯌꯥꯝ ꯑꯩꯅꯗꯕꯅ ꯐꯔꯗ꯭ꯔꯥ ꯀꯩꯅꯣ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯪꯕꯨ ꯋꯥꯔꯤ ꯀꯩꯅꯣ ꯉꯥꯡꯉꯤꯗꯨꯕꯣ ꯁꯤꯁꯦ ꯅꯪꯒꯤꯅꯦ ꯄꯣꯔꯛꯏꯅꯦꯅ ꯌꯥꯝ ꯐꯖꯩꯌꯦ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯉꯁꯤꯐꯥꯎ ꯄꯤꯗ꯭ꯔꯤꯑꯕ ꯅꯣꯏ ꯇꯥꯃꯣꯗꯩ ꯑꯩꯅ ꯃꯁꯛ ꯐꯖꯔꯝꯒꯅꯤꯅꯦ ꯐꯖꯕ꯭ꯔꯅꯦ ꯅꯁꯛꯁꯨ ꯅꯁꯛ ꯐꯖꯔꯤꯕ ꯑꯗꯨꯒ ꯊꯃꯣꯏꯒ ꯀꯥꯏꯒ ꯇꯧꯔꯤ ꯇꯥꯃꯣꯁꯨ ꯃꯁꯛ ꯌꯥꯝ ꯐꯖꯩꯗꯅ ꯀꯔꯤ ꯐꯖꯗꯣꯏꯔꯥ ꯀꯥꯏꯗꯦꯗ ꯍꯥꯏꯖꯤꯜꯂꯒꯅ ꯏꯀꯥꯏꯁꯩꯌꯦ ꯑꯗꯨ ꯇꯥꯃꯣ ꯅꯪ ꯃꯊꯟꯗ ꯈꯔ ꯀꯠꯊꯠꯂꯣꯕ ꯁꯝꯗ ꯀꯠꯊꯠꯂꯗꯤ ꯑꯩꯅ ꯄꯣꯁ ꯇꯥꯔꯅꯦꯕ ꯑꯣ ꯑꯩ ꯃꯁꯝꯁꯦ ꯀꯠꯊꯟꯅꯤꯡꯗꯦ ꯍꯟꯗꯛꯀꯤ ꯖꯨꯛꯀꯤ ꯁ꯭ꯇꯥꯏꯜꯅꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯩ ꯅꯨꯡꯁꯤꯔꯗꯤꯅꯦ ꯁꯝꯗ ꯀꯠꯊꯠꯂꯣꯕ ꯍꯣꯏ ꯑꯩꯒꯤ ꯅꯨꯄꯤꯅꯕꯨ ꯍꯥꯏꯔꯒ ꯀꯩ ꯀꯠꯊꯠꯇ꯭ꯔꯅꯦ ꯁꯦꯡꯀꯤꯔꯣ ꯍꯣꯏ ꯁꯝ ꯀꯛꯄꯗ ꯑꯣꯏꯅ ꯎꯅꯔꯁꯤꯀꯣ ꯆꯠꯂꯁꯤꯂꯣ ꯀꯗꯥꯏ ꯆꯠꯁꯤ ꯍꯥꯏꯅꯣ ꯈꯪꯗꯕ ꯃꯐꯝꯗ ꯃꯤꯁꯤꯡꯅ ꯎꯗꯕ ꯃꯐꯝꯗ ꯆꯠꯂꯨꯁꯤꯀꯣ ꯂꯝꯕꯤꯅꯦ ꯕꯣꯁ ꯀꯔꯤ ꯃꯥꯜꯂꯤ ꯌꯦꯡꯁꯤꯟꯅꯤꯡꯒ ꯂꯣꯏꯔꯦ The next day. Kanaang? Siyempre, ang naman itong ay ang pakatlihan niya. Ay, kumuha siya po ba nga nila nang tumatong mo ba? Ako'y na mo siya. Lagrasan niyo mo ang siya mo. Pwede ko daw sila ay tamay hama. 1 hour later. Nama. Kasi fazare habisidi. Bro. Ang kasi ichanupi ama laibako. Duko na wai sanarasiko. How no ba sanin daw na tiyan ni bo. Nama, loy ba? Nga una ba dapat sa hayro. Na iskul ang gini kayo nang tanati. Ado kari ko thamagi ba ko na mo tawagi ko. Sao ito? Sabi ko. Hindi makaragan ba yun, di ba? Hindi dadagan nida. Oh. Hindi daw wala amin do. Sila nida ay. Ingon si pot kaya hek kila aman nito pot lay daw ay sinaramba. Oh. Do ina mo yung lay go nungay for ipam na panda. Nungay ipam na lay go di nungay tadi kay no nang heng yung palak hang gani bi ma. Ina mo sana yung chalo badagi mo nga maital to ko. Idaw ra guys ibo ay dum hana ni mo sa dum lay dugo. Do si kanang to bat chance oy badumay kay ba. Idaw ra Hindi kaya mahay gino kang gida ado inam yung dalay baga pam dalay baga karo mal ngay din nama. Di bro ina man hay jaway jine pam dalay bas mo ngay ba ni sudye wari sana ninge ining tamba chare ining tamba tapos suninge yare sudre yare ining tamba yam
ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯖꯥꯠꯅꯤ ꯏꯕꯦꯝꯃ ꯅꯪ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂ ꯈꯪꯒꯅꯤ ꯅꯠꯇ꯭ꯔꯥ ꯅꯣꯡꯃ ꯑꯇꯩ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯍꯤꯡꯗꯤ ꯂꯣꯏꯅ ꯌꯨꯝ ꯄꯥꯟꯈꯤꯗꯣꯏꯅꯤꯀꯣ ꯃꯥꯅꯤ ꯑꯗꯨ ꯅꯪ ꯀꯩꯗꯧꯔꯒꯦ ꯉꯁꯤ ꯂꯥꯛꯏꯁꯦ ꯁꯨꯝ ꯂꯥꯛꯏꯅꯤꯗ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯀꯩꯗꯧꯔꯒꯦꯕ ꯀꯩꯝ ꯇꯧꯕ ꯅꯠꯇꯦꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯍꯟꯗꯛ ꯈꯔ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯕꯀꯣ ꯀꯩꯗꯧꯔꯒꯦꯅꯦ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯪꯉꯣꯟꯗ ꯅꯨꯄꯥꯗꯣ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯋꯦꯅ ꯃꯃꯥ ꯏꯊꯛ ꯊꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯃꯁꯝ ꯑꯗꯣ ꯏꯁꯥꯡ ꯁꯥꯡꯉꯗꯅ ꯍꯩꯅꯗꯦ ꯍꯥꯏꯕꯅꯤꯗ ꯑꯩꯗꯤ ꯌꯥꯝ ꯐꯕꯅꯦ ꯍꯟꯗꯛ ꯊꯕꯛꯄꯨꯗꯤ ꯆꯤꯜꯂꯤꯕꯨꯗꯤ ꯍꯥꯏ ꯑꯗꯨ ꯑꯩꯅ ꯌꯥꯝ ꯄꯥꯈꯠꯄꯩꯔꯥ ꯀꯩꯒꯤꯅꯣ ꯈꯪꯗꯕ ꯑꯩꯗꯤꯅꯦ ꯁꯨꯡꯊꯥ ꯊꯥꯖꯗꯦꯗ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯩꯗꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯃꯣꯏꯅ ꯊꯕꯛ ꯆꯤꯜꯂꯦ ꯍꯥꯏꯁꯨ ꯆꯤꯟꯗꯦ ꯍꯥꯏꯁꯨ ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯕ ꯑꯩꯗꯤ ꯌꯦꯡꯖꯧꯀꯣ ꯐꯗꯤ ꯐꯕꯅꯤꯗ ꯑꯩꯈꯣꯏ ꯗꯥꯗꯣ ꯅꯍꯥꯟ ꯚꯦꯂꯦꯟꯇꯥꯏꯟꯗꯒ ꯐꯖꯅ ꯀꯣꯏꯕꯒ ꯄꯨꯕꯤꯗꯅ ꯄꯣꯠ ꯆꯩꯒ ꯃꯌꯥꯝ ꯂꯩꯕꯤꯔꯝꯃꯤꯅꯦ ꯑꯗꯨꯒ ꯍꯟꯈ꯭ꯔꯒꯅꯦ ꯊꯕꯛ ꯆꯤꯜꯂꯤ ꯃꯥꯅꯗꯤ ꯍꯥꯏꯔꯝꯃꯦꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯃꯨꯛꯇꯤ ꯀꯣꯜ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦꯅ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯁꯥꯟꯅꯈꯤꯕ ꯀꯧꯕꯅꯤꯅ ꯁꯥꯟꯅꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯅꯦꯕ ꯑꯗꯨꯒ ꯋꯥꯈꯜꯁꯦ ꯀꯩꯝ ꯏꯔꯥꯡ ꯂꯥꯡꯕ ꯆꯔꯥꯡꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒꯤꯅꯦ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯒꯦꯅꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯒꯦ ꯅꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯉꯁꯤꯒ ꯅꯤꯅꯤ ꯁꯨꯔꯛꯑꯦ ꯑꯣ ꯀꯩꯝ ꯅꯠꯇꯦꯗ ꯅꯨꯃꯤꯠ ꯅꯤꯅꯤꯗꯪ ꯋꯥꯔꯤ ꯁꯥꯟꯅꯗꯕꯕꯨ ꯑꯩꯈꯣꯏꯁꯨ ꯅꯣꯏ ꯗꯗꯥꯒ ꯋꯥꯔꯤ ꯊꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤꯅꯤ ꯏꯕꯦꯝꯃ ꯍꯧꯖꯤꯛꯁꯨ ꯁꯥꯟꯅꯗ꯭ꯔꯤꯅꯤ ꯋꯥꯔꯤꯒ ꯗꯗꯥ ꯋꯥꯔꯤꯁꯤꯅꯤ ꯍꯥꯏꯔꯝꯗꯥꯏꯅꯦ ꯅꯃ ꯉꯁꯤ ꯈꯛꯇꯗꯤ ꯁꯥꯟꯅꯩꯁꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯃ ꯑꯆꯠꯂꯁꯤꯔ ꯑꯩ ꯅꯨꯃꯤꯠꯁꯤꯡ ꯆꯥꯁꯦꯅ ꯀꯧꯒꯗꯧꯔꯤꯅꯦꯕ ꯐꯔꯦ ꯆꯥꯔꯨꯔꯁꯤ ꯂꯥꯛ ꯏꯔꯦ ꯑꯩꯁꯨ ꯏꯄꯥꯝꯗꯒꯅꯦ ꯑꯉꯥꯡꯁꯤꯡꯗꯣ ꯑꯝꯇ ꯆꯥꯁꯦ ꯌꯥꯗꯦ ꯍꯣꯏ ꯑꯗꯨꯅ ꯁꯤꯂꯥ ꯆꯥꯔꯁꯤ 3 days later. ꯆꯥꯁꯤ ꯅꯣꯏ ꯊꯣꯡꯒꯥꯟ ꯌꯥꯏꯔꯁꯦ ꯑꯥꯗ ꯑꯩꯈꯣꯏ ꯆꯨꯝꯅꯤ ꯁꯤꯗ ꯑꯗ ꯒ꯭ꯔꯤꯟ ꯀꯂꯔ ꯊꯥꯏꯁꯤꯔꯣ ꯍꯣꯏꯅꯦ ꯅꯍꯥꯟ ꯅꯣꯡꯃ ꯚꯤꯗꯤꯑꯣ ꯀꯣꯜꯗꯗꯤ ꯎꯕꯗꯗꯤ ꯁꯨꯃꯥꯏꯅꯁꯨ ꯑꯣꯏꯗꯦ ꯁꯤꯅ ꯑꯣ ꯀꯔꯝ ꯀꯥꯟꯗ ꯃꯅꯨꯡꯗꯅꯦ ꯁꯥꯏꯅꯣ ꯍꯥꯏꯗꯤ ꯀꯨꯏꯗ꯭ꯔꯤ ꯁꯥꯕꯁꯦ ꯀꯨꯏꯗ꯭ꯔꯤ ꯀꯂꯔ ꯇꯩꯕ ꯍꯥꯏꯗꯤ ꯈꯔ ꯅꯤ ꯃꯃꯥꯡꯗ ꯇꯩꯔꯦ ꯑꯗꯨꯒꯤꯅꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯗ ꯑꯩꯅ ꯃꯁꯝ ꯀꯛꯋꯥꯏꯒ ꯀꯛꯑꯝꯗ꯭ꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯤꯗ ꯅꯠꯇꯦꯗ ꯁꯝꯁꯦ ꯀꯛꯅꯤꯡꯗꯕ ꯁꯪꯍꯟꯒꯤ ꯑꯗꯨꯝ ꯁꯪꯍꯟꯅ ꯑꯗꯣ ꯂꯩꯅꯤꯡꯉꯦꯕ ꯑꯩ ꯅꯨꯡꯁꯤꯔꯗꯤ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯣꯏꯗ꯭ꯔꯣ ꯅꯪ ꯉꯝꯅꯤꯗ ꯗꯥꯅ ꯍꯟꯗꯛ ꯁꯝꯁꯦ ꯀꯩꯗꯧꯔꯒꯦꯅꯦꯁꯦ ꯅꯨꯄꯤ ꯃꯔꯤ ꯃꯉꯥ ꯀꯣꯏꯕꯒ ꯃꯥꯜꯂꯦꯕ ꯑꯣꯏꯗꯤ ꯑꯗꯣ ꯑꯩ ꯅꯪꯗꯤ ꯑꯩꯅ ꯍꯥꯏꯕꯁꯨ ꯏꯟꯗꯦ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯏꯑꯦꯕ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯏꯕꯥꯅꯤ ꯈꯪꯉꯕ ꯑꯩꯁꯨ ꯂꯩꯁꯥꯕꯤ ꯅꯠꯇꯕꯅꯤꯅ ꯏꯕꯥꯅꯤ ꯗꯣꯡ ꯗꯣꯡ ꯇꯧꯊꯣꯛꯑꯁꯤꯗꯅ ꯀꯩꯅꯣ ꯗꯣꯡ ꯗꯣꯡ ꯍꯥꯏꯕꯣ ꯂꯨꯍꯣꯡꯊꯣꯛꯑꯁꯤ ꯍꯥꯏꯕ ꯍꯩ ꯉꯝꯃꯣꯏ ꯑꯩ ꯁꯤ ꯌꯨꯝꯁꯤꯁꯦ ꯂꯣꯏꯗ꯭ꯔꯤ ꯑꯗꯨ ꯂꯣꯏꯔꯒꯅꯦ ꯊꯣꯛꯄ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯉꯝꯈꯤꯔꯣꯏ ꯂꯨꯍꯣꯡꯕ ꯌꯨꯝꯁꯤꯕꯨꯗꯤ ꯑꯩ ꯂꯥꯛꯑꯒ ꯂꯣꯏꯁꯟꯃꯤꯟꯅꯔꯒ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯃꯥꯅꯅꯦ ꯁꯤ ꯌꯨꯝꯁꯦ ꯂꯣꯏꯔꯀꯥꯟꯗ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯌꯦ ꯑꯗꯣ ꯌꯨꯝꯁꯦ ꯀꯣꯟꯅ ꯂꯣꯏꯁꯤꯜꯂꯁꯦꯕ ꯍꯧꯖꯤꯛ ꯌꯨꯝ ꯃꯃꯥꯡꯗ ꯌꯥꯔꯣꯏ ꯑꯩꯈꯣꯏꯕꯥꯅꯤꯒꯤ ꯔꯨꯝꯗꯣ ꯑꯗꯨꯗ ꯈꯔ ꯐꯖꯍꯜꯂꯣꯕ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯍꯩꯅꯗ꯭ꯔꯦꯕ ꯌꯥꯝ ꯋꯥꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤꯗꯤ ꯌꯥꯈꯤꯔꯣꯏꯌꯦ ꯑꯩꯗꯤ ꯏꯁꯥꯒꯤ ꯄꯩꯁꯥꯁꯨ ꯊꯣꯛꯇ꯭ꯔꯤꯕꯅꯤꯅꯅꯦ ꯈꯔ ꯌꯦꯡꯉꯨꯅꯦ ꯋꯥꯏꯑꯦꯕ ꯑꯩꯁꯨ ꯂꯩꯁꯥꯕꯤ ꯅꯠꯇꯕꯅꯤꯅ ꯗꯥꯒ ꯎꯅꯕꯗꯣ ꯌꯥꯝꯅ ꯋꯥꯏꯑꯦꯕ ꯍꯨꯔꯥꯟ ꯎꯅꯕꯁꯦ ꯌꯥꯝꯅ ꯋꯥꯏꯑꯦꯕ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯑꯣꯄꯦꯟꯗ ꯎꯅꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯅꯪꯕꯨ ꯅꯆꯥ ꯅꯨꯄꯥ ꯂꯩꯔꯕꯣ ꯏꯆꯥꯕꯨꯗꯤ ꯂꯩꯗ ꯍꯦ ꯅꯆꯥ ꯂꯩꯔꯒ ꯑꯩꯒ ꯀꯃꯥꯏꯅ ꯂꯨꯍꯣꯡꯗꯣꯏꯅꯣꯅꯦ ꯑꯗꯨꯕꯨ ꯑꯩ ꯎꯔꯗꯤ ꯈꯪꯒꯅꯤ ꯅꯪꯁꯤ ꯀꯩꯅꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯏꯅꯝꯃ ꯀꯩꯗꯧꯔꯒꯦ ꯑꯩ ꯅꯨꯄꯥꯒ ꯅꯪꯗꯤ ꯀꯣꯏꯔꯤꯔꯝꯃꯤꯖꯥꯠꯅꯤꯅ ꯀꯩꯅꯣ ꯁꯤ ꯅꯪ ꯅꯨꯄꯥꯔꯣ ꯅꯪ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯅꯪ ꯅꯔꯥꯏꯕꯛꯇꯒ ꯊꯦꯠꯈ꯭ꯔꯕ ꯍꯥꯏꯁꯤꯕꯣ ꯀꯩꯅꯣ ꯌꯥꯝ ꯉꯝꯃꯤꯅꯤ ꯅꯝꯕ ꯅꯪꯗꯤ ꯅꯆꯥ ꯀꯩꯗꯧꯔꯒꯦ ꯂꯩꯔꯒ ꯍꯥꯏꯁꯤꯕꯣ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯀꯩꯅꯣ ꯅꯪ ꯃꯥꯁꯤꯗ ꯍꯪꯉꯤ ꯀꯣꯏ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯅꯝꯅꯝꯃꯤꯁꯤꯕꯣ ꯅꯨꯄꯥ ꯅꯪ ꯆꯤꯟꯕ ꯌꯥꯔꯣꯏ ꯁꯣꯏꯗ ꯂꯥꯛꯑꯣ ꯃꯥ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯅꯪ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯕ ꯅꯪꯁꯨ ꯅꯨꯡꯁꯤꯌꯦ ꯃꯥꯁꯨ ꯅꯨꯡꯁꯤꯌꯦ ꯑꯅꯤꯃꯛ ꯅꯨꯡꯁꯤꯌꯦ ꯑꯗꯨ ꯌꯥꯕ꯭ꯔꯣ ꯏꯕꯥꯅꯤꯒꯤꯃꯛꯇ ꯑꯃ ꯅꯨꯡꯁꯤꯕ ꯑꯣꯏꯒꯗꯕꯅꯦ ꯑꯅꯤꯃꯛ ꯅꯨꯡꯁꯤꯕ ꯌꯥꯔꯣꯏꯌꯦ ꯑꯃꯈꯛꯇꯪ ꯑꯣꯏꯒꯗꯕꯅꯦ ꯏꯅꯝꯃ ꯅꯪꯗꯤ ꯅꯪꯗꯤ ꯌꯥꯝ ꯉꯝꯃꯃꯤꯅ ꯃꯤꯒꯤ ꯅꯨꯄꯥꯕꯨ ꯍꯦꯛꯇ ꯃꯨꯜ ꯑꯃ ꯀꯣꯏ ꯅꯪꯁꯨꯅꯤ ꯅꯪꯕꯨ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯍꯥꯏꯒꯤꯗꯥꯏꯅꯦ ꯍꯥꯏꯔꯣꯗꯅ ꯍꯧꯖꯤꯛꯇꯤ ꯅꯀꯣ ꯍꯣꯠꯁꯟꯅꯔ ꯀꯩ ꯌꯥꯔꯦ ꯀꯥꯟꯅꯒꯦ ꯏꯅꯝꯃ ꯅꯪꯁꯤꯁꯨ ꯃꯃꯥꯡꯗ ꯂꯦꯞꯄꯨ ꯅꯪ ꯃꯃꯥꯡꯗ ꯂꯦꯞꯄꯨ ꯑꯩ ꯆꯦꯟꯕ ꯌꯥꯔꯣꯏꯌꯦ ꯀꯩꯗꯧꯔꯒꯦ ꯉꯁꯤ ꯆꯦꯟꯕ ꯌꯥꯔꯣꯏꯌꯦ ꯁꯪꯁꯥꯔꯤꯒ ꯂꯩꯔꯤꯕ ꯅꯨꯄꯤ ꯄꯨꯝꯅꯃꯛꯁꯦ ꯏꯅꯝꯃ ꯅꯣꯏꯒꯤ ꯁꯒꯨꯝꯕꯒꯤ ꯃꯤ ꯅꯨꯄꯤ ꯈꯔꯅ ꯁꯪꯁꯥꯔꯤꯒ ꯂꯩꯔꯤꯕ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯆꯦꯟꯊꯍꯜꯂꯦ ꯅꯠꯇ꯭ꯔ ꯏꯅꯝꯃ ꯅꯪꯁꯨꯅꯤ ꯅꯨꯄꯤ ꯀꯣꯏ ꯅꯨꯄꯤ ꯃꯧ ꯅꯨꯄꯤꯕꯨ ꯀꯣꯏꯕ ꯉꯝꯃꯤꯅꯦ ꯅꯪꯕꯣ ꯅꯪꯇ ꯂꯩꯖꯧꯔꯣ ꯅꯪ ꯉꯁꯤꯗꯩ ꯃꯔꯤ ꯆꯪꯅꯔꯕꯅꯤ ꯅꯪ ꯂꯩꯍꯧꯔꯣ ꯑꯩ ꯇꯨ ꯀꯥꯏꯅꯕ ꯌꯥꯗꯦ